Online Manipuri numidangi Pao Mei Thadokhre Pumnamakpu Thoilashramna Khurumjari Ahanbada Maroiba Pao ITLF ki secretary gi yumda sakhangdabasingna attack chatharamle Indigenous Travel Leaders Forum ITLF ki secretary gi yumda masakhangdabasingna attack torambaga loinana nongmai round khara su kapthoklamle hairi Nakalamaramda ITLF ki Department of Information and Publicity Secretary na Thadokhiba cherol aduna hai ITLF ki secretary gi yumda sakhangdabasingna attack chatharamba adubu ITLF na kanba mawong na condemn tawi hairagli Thodok-sing asigi matangda press na phangba pawgi matung innadi ngarang numidang pung 10 rom taba matamda Churchanpur Police Station gi manung chanba New Lamka gi Dockers Bank da leiba ITLF ki secretary gi yumda sakhangdaba singna attack chatharam khibaga loinana nongmai round kaya su kapthok lambani hairi hariba matam aduda ITLF ki secretary masadi masagi mayumda leikhide hairi hauzik fawbagi oina thawong adu kanana kari maram gi damak chatharam libano haiba khangba ngamdri Nakalamaramda ITLF ki Department of Information and Publicity Secretary na Thadokhiba cherol amana ITLF ki secretary gi mayumda sakhangdaba singna chatharam kiba thodok adu akanma mawongda condemn tawi mahaki mathakta tha sigi mangada Law United ki oiba mifam ama yaurubaga mari leinana masak khangdaba singna makhal makha kaya gi akki akhang piba amadi mahaki punsila singnaba kaya leiragli Chatharagliba thawong asi ITLF na hojik tholiba conflict asida lan uhanaba hotnabagi thawong ni thawong asi miyoi amata da chathaba oina laude achumba amadi asengba pamba miyoi singi mathakta chathaba thawong ni haina lawi maram aduna mari leinaba singna thawdo asigi matangda thijinduna mara leiba sing cherak pigadabani amadi ITLF ke secretary busu ngak senaba khongthang lokhat kadabani hairagli makha tarakpa update da October 17 lengangna Kuki Rising Day tharambagi mayokta DIPR gi calendar Mei Thadokhre Chalibo October 18 Meragi 15 ba Sagolsen numit lamdam asida khundariba chingmi tammi anigi khwaidagi senglaba mera hau chungba numitpu Manipur lengangna Kuki Rising Day haina hapsil lambagi mayokta kanglaipa kanbaluf KKL na yaningdaba fongdok tuna kaisampata laiba DIPR gi complex ta department asina fongba Wall calendar Mei Thadokhre BJP na luching balenga asina paikhalakliba thawong asibu yaningdaba fongdok tuna KKL gi kangbu amana ngasi DIPR office ta changduna calendar da yauriba Kuki Rising Day ga mari leinana officer singa wari sanarba matungda government gi gazette notification thoktuna numit asi lepkhibani haina fongdorokpadagi pendaba fongdokladuna complex asida calendar adu Mei Thakhibani thawong aduga mari leinana KKL gi media coordinator Diras Hamom na hai chingmi tammi anigi senglaba numit oina machin manaw nungsinabagi mari sagatuna pot lanaba numit asida handak chahidagi Kuki Rising Day haina hapsilagliba asi hojik tholiba irang asida Manipur lengangna Kuki singi mateng fong na panglabra haibagi chingnaba leire Kuki Rising Day haibasi Manipur India ta natana malengi mafam amata da leite Manipur lengangna Kuki singda fong na mateng panglabra haibasi tha tara taret chatharagliba narco terrorist singi lan loishinba ngamdaba asina amuka hena chingnaba pokhalle Athuba madamda Manipur lenga ki DIPR na fongliba calendar asida Kuki Rising Day haina habliba si Manipur miyam da marik chumba wafam lengang na sengdorakadabani haina Pao Mei singda diras na fongdokhi makha tarakpa update recognize tawdaba khulsing lenga ki khudongchaba amata pidanaba thorang paikhale Chief Minister Lenga asina recognize tawdaba khulsing lenga ki khudongchaba amata pidanaba thorang paikhale haina Chief Minister Nongthumam Birena fongdokre Wafam asing asi Palace Compound laiba City Convention Center da state ki thakta pangthokhiba humfutara nithoi suba Wildlife Celebration 2024 loisin bagi thoromda Chief Minister Nongthumam Birena fongdokhibani Manipur lenga ki Forest Department na senduna wildlife conservation through existent haiba thimda humfutara nithoi suba Wildlife Week Celebration 2024 loisin bagi thorom aduga mari leinana Chief Minister Nongthomam Birena makha tarduna hai ngasi pangthokliba wildlife kanbagi thorom sing asi manung hanjin bachingi mafam kayada pangthoknaba honasi forest amadi wildlife kanbagi thabak thorom sing asi table dadi ningthina pangthokpa urabasu field da pangthoktabagi mami ama chawna tariba asi yamna laibak thibani masi hena nungai tribadi wildlife ki oiba tangdangba mafam amata na hojik fawba kanduna thamba ngamdriba asini aikoina hiram asigi matangda field da pangthokliba thabak sing asi fail oiraba amaga pangkhakni ngasi forest lam ningthina ngak senba ngamdana leiriba asi aikoina yamna hakchina lawba mathau tai forest ki ek amadi logi wangmada village chief amana forest ki lam pithok lamba aikoina ngasi thengnariba asi yamna tayonaba amani forest ki lam mangsilakpa mafam amada wildlife kannaba honaba haibasi yamna nungnang ningai ni oiba amani Wildlife kananaba tongan ba thabak sing paikhalabasu umang wamang leitrabadi karamna wildlife kanba ngamgadoribano haibasi achawa wahang ama oiri forest
ꯀꯟꯗ꯭ꯔꯒꯗꯤ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫